अहानब्र तेंतक पावमना कुकी जौसिंगी मखोगी sikhraba singi photo thietliba remembrance ki mafamda noktana photo namkhiba selfie lawkhiba kuki nupi khra kuki student organization administrative office ta makhoigi tawkhiba thabak sing adugi matangna makhone sengdok sakre haidi Urkhul Times report torokpa mada Susampur hoiba Mizo National Front IM Kobama Mizo integration ki hoiba long standing demand oigadaba ma Mizo National Front IM Kobama form tawkre haidi Staff nupi sing rep tawkiba makhoi hat kani kihan kiba Bengal Hospital Manager phakre haidi Bengal gi is Midnapur district nupi staff har ama kaya rep tawkiba masum kariguma makhoi na atopada madu haidok patarabadi hat kani kihan ba government hospital amagi facility manager am phakre thaudu odu Uskura super specialty hospital thokibina haidi contractual female ward attendant sing oiba wakat loi sing aduna Zahir Abbas Khan Koba facility manager duna makoibu magi office ta kawi amasu makoibu rep ta weki kariguma makoi na wakalabadi makoi bohat kani ta kan makoi ki thabak thadak kani haina su ma na ki halli haina official sungai ki nopi staff haramana mahaki mayokta Puskura police station wakat ama thangakhiba matung thaudo odu khanglakibani masigi matung Khan phakre amasung ko na ngasi kota puthokre official singi matung ina nopi staffer singa duna equis adura khwai digi kan baserak pi na demand tokre hospital authorities na hauzik phaw statement ama thokthri mafam adugi miyam na thaudo adugi matang na police station adugi mapana protest ama satakre state adugi lengak pairiba Trinamool Congress ta Naksep ta saiba ama oina BJP na Khan yamna sakti leba mi amani haina maral siki adomena ma Trinamool Congress na hariba mi edu party edu kariguma mari amata leina dekre masagi mara nai tongjana bagi dama mi edu Trinamool Congress ki maming sejnaba minamba mi amani haina party lusingba Sheikh Samir Udin haikre magna madu ikai ningai oibani hairaduna khwaidigi kanba serak demand tawduna thawdo adubu condemn tokre masigi thawdo sit lebak sin thungna protesting hawan kiba case am oiriba Kolkata RG Car Medical College da masagi se kunthra matu shurabi trainee doctor tamthina rep tawkiba masum hat kiba dugi sahi ani ki matung dani hanisu paus ta makhatara pale yu ngawo tak driver amana miyam marak 1000 bada mi hum sikre yu ngawo mi amana thawba truck amana indoor khong na lambi chatliba sing amasung gari sing da 1000 bada yamdra bada mi hum sikre amasum atai mi karam kayamarum aru phium na sokre asokpa mi kya phibam luna leibaga loinana sibi gi masing hengalakhi pi gai haina official sing akiba phongdokre airport road ki Siksak Nagar driver aduna ningthi jana thauba ngamdraba truck adu athingba thamba area amada rang thaujilakhi amasu miyam loinana gari tara da thongkai khi haina police naiki driver adu youthi na ngaure ma ahan bada Ramchandra Nagar intersection da biker ani da thongki makhoi gi gari sing adu cn khi amasu madugi matungda Bada Ganpati area tamna thauthrakhi haina deputy commissioner of police Krishna Lal Sandani naiki driver adu phare amasum Mahalganj police station purakli haksang kaya marum gari eduna yamna thina takhaikri haksang kaya sing adu lambi da saina taki miyam amasum lambi chatpa singna asokpa sing adu anakpa hospital singna pukhatki sarang nambagi mara adura truck amuka sukmai sakhi sauraba miyamna gari edu mai thaki bani haina ahanba report singna phongtokhi adubu uhoba miyo singna di ahanba thengaina kibaduda motorcycle ama truck aduna takpada madugi makhada lekhi amasu madugi takhaina baduna bike adugi thautingki pokhaira khibani haidi Maharashtra da Nongga mari leinaba thaudokta mi hum sikre samga kun hena kankhre Maharashtra gi mapam kiyamukta akan mamong na nong sukhibaga loina mi hum sikre amasum atopa samga kun henbana kallaba matung sapagata mapam na puthorakre haina State Disaster Management Department na phungtokre Nong na sugaliba mapam singda Housing National Disaster Response Force NDRF amasum ate rescue team singna mi kanma masum tengbang pibigi thabak chathari haina su department sina phungdorakli Official singi matungin hawkiba pung kunga mari sida Nongga mari leiraba thaudok singda bed district da miyo ani sikhibaga loinana Nagpur da miyo ama sikhi makhoi naiki state sigi mafam kya mukta maru oina Marathwad region gi district manga digi nipan phawd akan Mamangda nong suba uba phangbaga loinana hawkiba pung kunga mari sida ngarang ayuk phawba bed district da mm 143.7 Nandeta da mm 131.6 amasum Jalna da mm 121.4 gi sang nongsukhi
akan mamong nung suba sinamara moiduna torel singi imai hengalaki bagaloidana nem na leiba mafam sing ising thumjing khri haina phongdok laduna makoi naiki hauzuk bet amasum ahiliangar district pu khwai digi hena sukali hauzuk phawbut ising thumjing khraba mafam sing digi miyoi samaga kun hena kalaba matungda saphagata ba mafam puthora haina makoina phongdokli official singduna haiki hauzuk mi kanba amasum tengbang pipi ki thabakta NDRF ki team taragani thoina local administration singi mateng pangli fire brigade police atai state agency sing amasum local volunteer sing su mi kanba amasum tengbang pipi ki thabak saruk yari haina makoina phongdokli Srinagar Jammu Highway lambi satpa yakhidabadagi truck singna purakpa apple ton lising kya pumduna mangkhri Srinagar Jammu National Highway paring lambi satpa yakhidabadagi panduna laikhiba truck singna purakpa apple ton lising kaya pum laina awaba taraba lambi singna protest sing tawkhre amasung Jammu and Kashmir uhaigi market sing thingkhre hawkhiba namit kunni government highway du hanagi phumna semjinduna thamba ngamlaktri hawkiba thada kudakta nong hai tharakiba masum lepa laitana nong surakiba dugi matung Srinagar Jammu Highway da maru oina Udhampur da paksana sokhi maru oiba phauna pham lambi asi semjinna ba phanayamna honaduna su mapung phana lambi satpa yahan mangamdri masina maram oiduna horticulture gi pothok posin tawbada sathina apan mathon kre masum tangai phadaba polam singi awat palehen kre heri apumba apple singi truck mapot singa du highway dugi manakta Hundokpa adu social media paksana uki amasum lambi thingba adurigi Kashmir asamba lomi singna mayuknariba amang ata sing adu utki India gi apple gi pothok ki sad mar furum Kashmir gi lakhibane amasum matam sangna highway satpa yadaba aduna supply sienda amasum lomi sing adu gi hingnabigi lambi da thina swali Union Road Transport and Highways Minister Nitin Gadkari ga wari sanaraba matungda Chief Minister Omar Abdullah nu kudong sadabatu ko hananaba mathang pung kun ga marigi manungda sabsaba khongthang sing lokhalakani haikena su paus na makhatari lambi edu kari gum center amu hana semjen mangamdrabadi madu state government da sindana basu mahna center tak singkhre sai suppa chatpayaba len marigi Srinagar Jammu Highway sembada lupa crore lising kya thadakre lambi aduna satpigi matam handhalabasu handak nongka na suraki basina lambi asigi ati akai thokanba mawong adu ule geological gi oina yumpham chetaba lamdam asida ningthijana risk assessment amasung disaster management strategy yaudana highway paktokhanba amasum semba adu satakhi haina miyoi kyana yetki highway adu Kashmir Indian Army gi mapung oiba supply lan adu su oiribani mausana highway adu da numit khudingi heavy military convoy movement satpham oiribani adubu highway adu matam sangna lambi chatpa yakidaba maramdagi army na train ama YK masum ngarang army gi damak ningtham thagi supply sing adu mangjungna ahan boina purakhi train adugi hankhibigi khongsata Kashmir tampakte gi Delhi da apple sing pokhi Srinagar amasum Kashmir ge tai mafam sing di apple thaba singna mandi punamak thingjingkhre highway adu central government gi makhada laikari guma makoina madu sinma ngamdrabadi madu aikoida sinau aikoina wana ngairakre du kari guma amat tawrakhidri haina Jammu and Kashmir Chief Minister Omar Abdullah haikhiari Tentana sum na mayam thamjaram ge duga hausikoi na di mayam pau si matang sai lusinjarage amasum makhata ba no ba update mayam puna ngamina sena channel sigi maketi gi mang pham da makhata na thamjari makhata ba no ba update mayam puna ngamina si